ban numit nini subada singjamai thonggi hauzik oiriba phibam yelhomi miyam pumnamak kor issue da lakpase mai pakpagi han balambini Korounganba khuman Nagaland gi Mon district ke Longjang village ta yum kharam maina tumna sakre khwaidagi nungaitabadi mafam asida fire brigade amata leitabana maram oirga mai sakleba yum sing asi amata kanbangam hautre hairi aduga mai asi karaidagi kanana tawbanu haibasi khangbangam hairi Laibak ki thabuk tawge hairabadi na thamoi sengu laingak haibagi wahan thok hana khangu MP Bimol legacy data oigadoriba NRC lisingam sampani yankhai ga mathoi haujik lairabra leitraga di karamna update tawgadori haina MP Bimol na hanglakli Laibak ki thabuk tawge hairabadi na thamoi sengu thaksi khasi khangu laingak haibagi wahan thok hana khangu haina Lok Sabha ge MP angomcha Bimol akoijamna phongdorakli haukiba Manipur State Assembly session amada NRC census ki matang da kunrakpum kendra gi MLA location na thamki warol amaga loina na MP Bimol na social media thagalak warol amada mathak ki wafam asi phongdokibani MP Bimol akoijam na social media thagalak warol amada NRC tawdana census tawdana ba mahak masamak su Lok Sabha da thamkiba Leitre masigi mathakta Union Home Minister da su aiba serol pisin kiba Leitre illegal immigrant khantok pa haibasi tangai phadabani khanduna house ta pukhtkibani NRC amada illegal immigrant gi issue sing house ta natana public forum kaya da hanjin miyam ki mihut ama oina thamkraba wafam ni parliament da hangkiba pukhatkiba NRC foreigner illegal immigrant ga mari leina ba mahak masamak na pukhatkiba wafam sing India laingak na pirakkiba paukhum leikrabani hiram masiga mari leina ikui dringai da all Manipuri bar association ambana senba NRC gi sensitization program amadu thengnari be issue sing asika ino NRC tawbada yet pa yaning da reservation kari lai karam na thengnagani kari tawfam thogi amadi tawba yabana kari no haibana singba kaya ningthina thamkiba Leitre adum makta 2017 dagi lengak pairaklaba singna illegal immigrant NRC na singba pande haiduna ngangbagi mathakta statutory process kari no haibana singba ahi apa sabagum unaduna miyam da utchaiba thengnari assembly da resolution lawre center da serol thare haiduna tawriba mayam union government na national level da NRC tawbagi thaurang leite khumlakle hairiba du miyam asi apang basibani hangkiba ikiba Sithido Manipur da NRC haibani national level da haibana te national level da tawdrabasu Assam da tawriba da adugumba Manipur da su tawnaba ikiba natrabara paukhumdu Manipur da tawnaba thaurang leite hairakadaba natra haina Bimol na hanglakli Lal hauba sing kulai thadok tunam hausagi punsida hanbiraku DGP Lal hauba sing hingsagi thabuksa thabalep tuna kulai thadok lagam hausagi punsida halaknaba Manipur gi DGP Mukesh Singh hana appeal tawrakpaga loina surrender verification amasung rehabilitation gi thabuk sing lawful oiba process ta Manipuri police na thabuk tawgani haina supongdoki ahanba Manipuri rifles ki parade ground da pangthok ki KCP taibangan ba group ki cadre sing homecoming ceremony da DGP Mukesh Singh hana mathaki wafa masi pongdoki bani thauram adu da KCP taibangan ba group ki cadre ni fuga manga kulai konan lengak ta sangjaki DGP Mukesh Singh hana makata raduna kedar sing asi kulai thadok tana mainstream da halakliba asi penmapoi constitution na piriba thaudang Manipuri police na makata na tawkhigani lanai Meeoi oiraba su hingsa thadok tana reintegration tawba pamlaba su Manipuri police thonglaw na hangtuna thamle ngasi lengak na sangjarak kedar sing na makhoin na lorokliba phirep asida tumak puksel seng na lengdana laibiyu makoina kulai thadok tuna mahusagi punsida hajalakaba kedar sing na homecoming ceremony asigi matung puksel bu sengrabadi madugi mahi soidamaki phangani haina sufangdokhi ngasi kulai thadok tuna mahusagi punsida laglaba kedar sing na lobu matam pumbat ikai khumnabaga loina na hingsa dagi lamna leibiyo amadi ing tappa haiba wakhalon asigi tungina satpiyu haiba wafam tamki loina na kedar sing asibu kulai thadok tuna mahusagi punsida halaknaba khotnabada asoba thaudang lokhiba civil administration police security force amasung atai stakeholder singbo DGP na taram okpaga loina na apenba phongdokhi Manipur amasung Maharashtra ani gi marakta culture na asetba mari semri Govindas konthaujam Manipuri amasung Maharashtra ani geographically tokhai na leilaga su culture civilization amadi common oiba national purpose na state ani gi marakta chena mari thamli haina home ministry Govindas konthaujam na phongdoragli home minister Govindas konthaujam na social media thadorak powerol amada mahak masa amadi MLA kumaksum joykesan ani na Maharashtra gi deputy chief minister Eknath Shinde gi unaduna Manipuri amasung Maharashtra ani gi marakta leiriba mari hena session hannaba amadi development amadi miyam gi chawkhat thaurangi matang da amada mateng pina duna thabuk tawminna bakhana ki hairi home minister Govindas konthaujam na extra thadorak warol aduda Manipuri amasung Maharashtra ani se geography na tokhai lehellaba so culture civilization amadi common national purpose na state ani asigi marakta asetpa mari thamli state ani asigi marakta hena asetpa mari ama sagatuna chawkhat thaurangi thabuk kaya makhata na
तौमिन्ननबसु महाराष्ट्र के डिप्टी चीफ मिनिस्टर उनदुन वरी सानाखिब अदुदा खन्नखि हाइरी वरी सानाबा अदुदा योगेश शर्मा सुसरब याखि हाइरी गोविंदास कोंथौजमना सोशल मीडिया थदुरप अतोप वरोल अमदा ngasi August 9 लाकपदा नेताजी सुभाष चंद्र बोसपु निंगसिंगलादुना ngasi gi numit asita moirang Indian national flag chingkhatuna India gi freedom struggle da soba tangkak amu oikiba नेताजी अमदी INA gi mathauना अखोइना matam supada ningsingduna rehoragani mahaki maraibak ningba kathukpa amadi akiba leitana mathauना aduna lebak asigi naha oiriba mirol da matam pumbada puning thauna haplagani haina sum hakna phongdoki NRC update tawbagi demand Manipur Legislative Assembly gi warep ama lahausi malem gi oina masa masa gi purup sing nungaya ifawa lehenba ama sung mitop sing kanglon amagi makhada hinghanba haibase hojiki matam da yamna thangai phadabu edaglei masimak namaram orga United States to tongan tongan makhal gi lo sing semdana ama sung bisa gi janna kunglon haudoktuna mitop mian cha sing sanghandana bagi thausin thaurang sing paikhatli Mexico ga lona bangam khai paring da sambal khaduna mitop sing maning tamna sangba ya handre masigi sumathakta Morocco dagi Meeoi lising yang khai henna Spain da samudra landuna sangsil lakpadagi Europe ki lebak sing da mi paiba puna ki masina maram oiraga Italy na Spain ga gi marakta leiba boundary da henna kanba section thaurang lokhat ki mataw asumna India da su mitop ki masing hengalakli haibasi India government na khangbaga loina mitop sanghandana bagi akhanaba thaurang kayamarum paikhat po ui India gi wena mitop sangsilakpagi kuksar basi Indo Bangla border asini aduga karigumba matamdana leibak lana laklaga terrorist attack taunabagi damakta Indo Pakistan border lansilakpagi thaudok sing asisuni adumakpu India government Indo Myanmar border asida aduk hakna lumna lawbagi khudam phangde ngasidagi decade kayagi mamangdagi hauna matamdagi all Manipur students union MSUna maribak masagi wathuk paikhatuna mitop na language chalakpadagi helhau missing kallu haibagi kholau lawba toraki Indo Myanmar border sambal khabagi wafam asidi ngarang han khakini masigi mamangdagi hauna Assam da amasung Manipuri mahiro singna mitop halhan khigadabani haiba demand tawtuna khongjang kaya marom changsin kiba leikre khongjang changsin bada mahiro kaya marom su sikhrabani adubu mari leinaba authority na mitop sanghandanabagi thausil di subs sana Satnahanba ngamdana leiri Myanmar romdagi masing yamlaba Meeoi kaya marom naron da sangsilaktuna tengno pulsan den amasung kangkakpi district na singba mafam kaya marom da lotna khunta silaki lotna khunta lakli ba kangbu sing asi tagthok na ba thaurang amu phawba tawrakide madugi mahote India gi citizen kara sanglakpadi inner line permit system gi makhada chakhangadabani haiba lo chatna halagi mitop haibadi India gi wangmadagi lotna sanglakpa sing asidi thingnana ba thabuk ningthina paikhat khide maduna maram oiraga Manipuri hairiba pipa state ase mitop mian chagi masing yamna yamkhalakpadagi kiningai oiba phibam ama urai masina maram oiraga mitop khandokpa amadi mitop sing adu halhan kinaba demand tawnarkhibani Manipuri kangluk ki Erang ase thoklam dragadi khwaidagi kanba miyamgi ihau ase mikok thibagi thabuk pangthuktingai the National Register of Citizen NRC tawgadabani haiba demand asina oiramgani demand ase thabuk to onthokpa lengakta yamna khurau thangba ama oibadi ai adubo masina aikhoi ki kunai kangador bani Manipur kangador bani yelhumi sing nungai ai fana pangador bani haibasi khanbagi tagai fadabalai mitop khandok pagi demand asi lebak asi constitution gi mayok ta thabuk tawbana te constitution na piba kanglon sing adugi marum thupna aikhoi hingjana bagi damakta thabuk tawbiyu haibani maram aduna Manipur da mikok thibagi thabuk pangthok tringai de NRC hana tawbiyu haiba demand asi Manipuri natragana India bu nungsi jaba Meeoi bagi demand ni haibasi lengak na wakal tabiyu demand asi taladuna campaign for just and fair delimitation na hingnung thil numidang thidara khongjang sangsin bahukre demand asi Manipur gi civil society organization taraga marigi apun basun nasu saugatuna khongjang asi da saru yari masigi mathakta United Naga Council amasung Naga People's Organization na singba singi CSO mayam amara su census pangthok tringi de NRC tawgadabani haiba demand asi kangkalaklibani marak asda JFD gi mahiroi singna porompa talaiba Directorate of Census ki office ta pangchau chawdo protest amakak tawki protest thukainaba police na tiar gas sel ka prasing matawbada mahiroi amasoki aduga nupi mahiroi ani wantharaki masimak nataklibadi miyamgi khungjang asi tapna kangkalaklei haibani Naga sing na namna tawang fam sing da census boycott tawraba aduga tampak lamdana loop mayam amara boycott tawra fawda lengak na census adum chathakigani hairagadi miyamgi kholau tararoi haibani
लाउरिबा मयाम अदुगी मचिन फिबुल नमगे हाइबनी का हेनबा यौरकलगना यैथगे हाइबनी मसी डेमोक्रेसी नते मियामना तालिबा डिमांड असि मरम चाइना त्रंग चादे हाइबदु लेंगाकना फोंदोकपा ngamब्रा करिगुम्बा मियामगे वखलोन असिना चुम्मी हाइना लौबा तारगदे मिनिस्ट्री ऑफ होम अफेयर्स ता मणिपुरी सेंसस असि मतम खरा लेबलगा एनआरसी हाना तौबिनबु वफम मणिपुरी लेंगाकि मैकदि दक्षिणबा करि काइबगे मतंग असिदा पंजनिंगबु वफम दे पॉलिटिकल पार्टी पुंबगी ओइबा मिफम अमा कौरगे इशू असि खन्नबियु मदुगा लोइनना वरेप लोइरका प्राइम मिनिस्टर फाबु उनादुना वरि सानानबा थाबुक लखुट हनिंगी सेप्टेम्बर अनिदगी हौगदोरिबा असेंबली सेशन दा हानगी वरेप अदुगी मथक्ता करब वरेप अमा लौबदा कानगद्रा हाइबदु तानबियु मियामना यानिंगदबा वरेप अमा लौबी हौ इनाय तानबगी थौदोक थोक्त्रिङैदा मियामगी वकत लेंगाकना ताहनिंगी ग्रीक की सिफ्नोस आइलैंड लुहोंगपता ngairiba matai manau ama honeymoon chatpada makhoi tongleba helicopter adu kaibadagi sikre hairi leibak thiba thodok adu helicopter adugi pilot so sigi haina Greek police na phongdokre